ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯔꯝꯗꯝ ꯁꯅꯥꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯃꯤꯇꯩꯂꯣꯟ ꯃꯤꯇꯩ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯡꯐꯝ ꯄ꯭ꯔꯃꯦꯁꯣꯔꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖꯦꯁ ꯐꯤꯆꯔꯁ ꯀꯧꯖꯩ ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯊꯥꯡꯅꯥꯎ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯃꯤꯇꯩꯂꯣꯟ ꯗꯤꯛꯁꯅꯥꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯖꯒꯗꯕ ꯄꯦꯖ ꯑꯗꯤ ꯂꯃꯥꯏꯅ ꯄꯦꯖ 21 ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯊꯪ ꯍꯥꯏꯖꯔꯛꯑꯒꯦ ꯃꯤꯇꯩꯂꯣꯟ ꯋꯥꯍꯩꯊꯥꯡꯅꯥꯎ ꯃꯤꯇꯩꯂꯣꯟ ꯗꯤꯛꯁꯅꯥꯔꯤ 90 ꯁꯨꯕ ꯋꯥꯍꯩꯗ 90ꯒꯤ ꯃꯃꯥꯡꯗꯤ ꯍꯥꯟꯅ ꯃꯃꯥꯡ ꯑꯞꯂꯣꯗ ꯇꯧꯕꯗ ꯌꯥꯎꯖꯈ꯭ꯔꯦ ꯄꯥꯅ ꯃꯅꯥ ꯄꯥꯝꯕꯤꯒꯤ ꯃꯅꯥ ꯄꯥꯅ ꯃꯅꯥ ꯄꯥꯝꯕꯤꯒꯤ ꯃꯅꯥ ꯃꯤꯡꯇꯥꯛꯅꯤ ꯅꯥꯎꯔꯅꯤ The leaf of betel which is sewed with areca nut 하이브디 과 91 수버 와하이다 무드라마토 수버 와하이다 과 마나 밤비 과 마나 밤비 밍딱 나온 히닥 시진나바 야바 머리 삿바 밤비 아마 히닥 시진나바 야바 머리 삿바 밤비 아마 여기서 하여가 A climber having medicinal value, betel plant. This is the map of Manipur. Yeah, Meeteilol is also called Manipuri language. Manipuri language is the official language of Manipur. So, Meeteilol is the official language of Manipur. Manipur is a state present in the northeastern side of India. (92) suba water kwa sadum Meeteilongi wahai English ki Meetei thokpada kwa sadum kwa haibisida a oibasu yawi adu a gi mathakta longton khangnaba phaina horizontal oina line macha maswaina hapusu adum sijinai and kwa sadum mingtak noun kwa mata a small packet of prepared betel nut. Mogdra humdoi suba wahaida 93 water kwa mingta noun. Amuba uche makhal ama. Meeteilongi wahai English ta ithokpada amuba uche makhal ama. English ta haiga English ki mingda crow a kind of black bird. Mogdramari suba wahaida 94 suba water kwa mingta noun tas zwar gi tas ki chegi makhal ama tas zwar ki chegi makhal ama hajik phawbada hajariba Meeteilol gi wahai Thangnaw asi matau karam tauna English ta ithokadage haibagida spelling aidi Meeteilol gi yekchelon gi matangda mathikaramu haijarake Meetei maye yekchelon Meetei maye spelling kwa aidi string number 1 da string number 1 sida leire kwa haibigi matang sida hajarkadabani kwa haibidi rising tone aduna sigi spelling ji English ta k w a matakta final line ji natraga a ibesu sijine English ki meaning da areca nut mouth more open sina kwa adi level tone kwa haigi mouth less open maram aduna kwa haibu matamda chimbal ase yamna kathokani ado kwa haibu matamdadi kwa haibudadi chimbal si yamna kathoi mouth less open but in the case of the kwa mouth open slowly and little mathangda essay number 2 the kwa adi English ta crow
aduna aniji khenabuji amu yengsi sina kwa haibani KWAAK kuro mitei lolgi wahai amada aroiba maye adu lonsum oirabadi aduga mamangi maye aduna agi khonthok thoklabadi a lonsumgi mamangda oida haptuna sijinai matang asida kwa hayo matamda ko asi lonsum oi aduna lonsum oi maramna lonsum jigi he mamangda laiba khonthoi khujing asi kwa hayo matamda longton oi maramna a sijinai sibu kai aikona grow hayo khangare adi kwa habani Maramaduna, Sidida Lonsum Oirga Mamang the Laiba, Kondogi Kujingase, Longton Oitargadi, Lonsum Zigi Hek Mamang the Laiba, English, you may say A Oigani. Matanga, a string number 3 da, a string number 3 Sida Lady, Chigi have. Chigi Hamatamda, CICE go EE, and Chigi, called to off paper. Gi asi mapu khangnaba napu possessive case ni aduna gi habisi ide lum hapiji karigino hal matamda Meeteilol da harga mapu khangnaba napu English da harga possessive case ni aduna go ki enough sideda lum hapani mathangda string number 4 da string number 4 sire khangnaba habigi matang sida mahajar ke lum ide lum nungda lum hap targadi mase falling tone ni ana falling tone or maramna masi kariga malai enji da makada phaina line chingani ana khangba adi nungji da lum hapaje masi gi wahai wani itorpoda khangba haibudi sida ire khangba haibisida makada phaina line ama chingani makada phaina line chingbasina nungsida lum hapaji khangagani habdi nungda lum hap targadi phaina makada line chingani ana khangba habji english da meaning da no ayani masangjida nungjida lum hap ta tardi mase rising tone je enji ga manani habdi makada phaina line chingro mathaki nungda lum hapagana enji da phaina line chingi aduga nungjida da lum hap targadi rising tone makada phaina line chingo sina khangba habdi kaino haibda to act suddenly with a starter adi yamna tuna pakhatna karigum ama phibam ama hongba hapsangi phibam hongba natraga khangling lengba adumbani to act suddenly with starter khangba ayo matang asidang asigi onadi Meeteilol Waaheithangnau Meeteilol dictionary nainajaba lojari channel asigi maming Manipur languages feature sa haina kaujai channel asibu yengbiro khuding makta compromission kai khumnabu uchari comment kaya pibirau maduga loina na awada pa kaya su habirau mathangi upload tawba sengdokjage ngasigidi yengbirba punamakta kanenaba hajari mathangi upload tawba matamda ikoi puna amu unaminasi